Yang bini pun search na cara Olympic news ki manhuna taram nok sering kasi manhuna ki topic se voice of IDPs in pool bound Manipur. Hai bashad ne madudi internally displaced persons mayam ama relief camp da lerakpa pool bound hai rakpa kanda Lok Sabha oibanina the whole country is pool bound. Aduga maroina Manipur gi oinadi phibam se khara tongan bhai batai yam hena tongan be wafam de maram de around lising yang kai muk relief camp da lera abanina IDPs masing se adugi mutik yang khre country ki atop state sing da su small amount sizable number da displaced people ki adum khara adum lerangmani but to wudu Manipur picture su displaced person sing har pakanda number se adum te gyang re aduga tholai ba khonjel di hojik phawbuda leisi election gi matam laukthokre election gi nomination file tawre scrutiny chathagre withdrawal numita kanam ta mirep che laukthok khidre hojik phawbuda Manipur gi oire phibum se inner amasung outer da mirep tarana mikhal thengna bagi wafam duni tang 18 April amasung tang 19 April da adubo maruina relief camp da leitaba singi marakta su vote si matam chati haibe khonjel di thoktabadi nate vote thadasira thadagumsra haibagi mixed response amsu leitabadi nate tawadabu relief camp da leriba mayam singse hojik phawbudadi election gi kari matam lepasu election gi damakta thawai hakchang thamoi wakhal mari makse punna chapminau ga dabaduni maramdi tangdu leita dringai di akhoi vote thadaba ngamjaroi vote pangtok pikenu haiba khonjel luni loina maswai state da special arrangement namsu tawkhre aduga maroina internally displaced person relief camp da leriba missing se confident loba si kanagi mathau no haibi wangam di thok tabanate swai da kumna khana jarba tanjani loin lengin biriba guest sing di aigi ethen kan phabiri se TA Somerendro coordinator Kokomini e hana mado Somendro taram nokchari roja Somendro gi uida lengin biriba si ningthau ko hungjam ibungo chobi executive editor Manipur mel ne ai tamo ibungo taram nokchari aduga tamo ibungo gi uida aigni ta thangnam phamini bi se maibon phawmai social activist ne e oja phawmai taram nokchari relief camp da tungan ba chingda tamda leriba punama asi hariba irang mara asita kamaina masi irang yam leina masi election notification hek thoki baga irang si kanana khama ju khangdi doisin kiba relief camp da riba myam pen da ba wakhalunda ekhoi masi bot thada bagi kana ba phangwai ekhoi hojik leriba camp masi da leriba sina awa ba nangna ba ayum tugai kiba ayum de kidaba icha shul sikiba imo sikiba moi baba sikiba singba thenaba punamakna moi awa badu yengnaga di timing sa de haibadu na di akhoi yaroidaba akhoi government Manipur na loriba step aduga center na loriba step sida akhoi relief camp riba khak sing su tamsu leriba adu mai mai kai thadu manghin kiba tugai kiba punamak able example am pijege iswa sapur da lekai trama panni trama panna sida akhoi leriba ichinau metai sing 19 villages kun asi tugai ga ji paktak tana pulop oina tugai kre aduga yum phorete maset of udre yum leirame pho manghin kre adubu hariba moi lip ke mleri moi phawriba masi ekoi hara horona masi bot la pasida koi masi bot piru kan sida hariba ekoi bot lore kan sida ekoi piriba mi ju ka kanda hariba mo khom da koi ingna tapna la ka leibiya ka da be wakhan moi de phawdreba asi leire han su election di to do biya da to ani ai bot hada right sidi mangan biya de masina masida awaba tariba relief camp leiba punamak aina appeal to jabadi masi ware na mirai banetaba adubu mangoi thamoi da phawngani akhoi wari si kaigeno hoji bot hada dia da na pur thada ni relief camp leiba sing thada ba matam da khoi gi kama mi da pi da kama mi da choice to da bano habdo hoji akhoi singsu tamsu khamma changi handak lakriba issue si aini yamna afaba mani lowi la mar timing sana issue means lam si marakta vote lak vote lak se akhui Manipur parja da singna bagi khantha bagam na bagi masi masak ma oyeba akhui na vote ki bilu ji khangda sahi ka piri vote si pi ne pam pi ba pesha pi ra ga nusi vote thada bi yawi aduga akhui khudong sa ma pi ra ga aji nusi ba sa vote pi du maduna फट्टे है बसी हंदक बोट सिदा एखोई करम्बा कैंडिडेट पु एखोइना बोट पी सिगे है बसी एखोई खंथबा की टाइमिंग से मणिपुर
प्रजा पुनमक्त सिंग ओइसनु तम ओइसनु लेरिबो पुनमक्त लामक्त बोट लापसिदा मसिदे फाव खंदबा ngamद्रदि मणिपुर फ्यूचर से आई लेते लवे ओके इंटरनल डिसट्रक्शन येंगा मासी याम तौफम थोक्तबा कनो तांग अमने लवे कुकु मिसाइदु समजगे मयामसु लाउनरी इलेक्शन कमीशन दि लाउथोरले असि लाउथोरै छि स्टेट लेंगा मदि सेंटर ना यामना मुन्ना खंगो पोनी फिबम सिदा इलेक्शन तौबो यानि उखु यारो हाइबसि मखोगी वाखलोन एता यानि हागा तोहनबनी अदा खोइना खनबदा खोइना सेसो मोइना मसी boycott taupa thingin khojin bhai tawsida thau tawru matamda atopa angle lamda narrative umda sakhidra haibagi lansiga kan tawda du khoina khanbadagi masi tawphum thoktabra onlaw thomna hari go mungnari ji onte sakhidra haibagi ki bum khoida phawgi bhai tar narrative si toy bai chu jong de pu chakhagadi masi miyang goina phabu oide masina maram moraga mokhai khoi bosi matang na khoi kadimta haigi de bhai tar miyam ji wakhan dabam chang miyam ji gyan darbra haibtin hantaki election ji na pigi riba paujen di akhoi miyam ji panglaw do law ri masinda natraga na gyan darabra haibido handaki election ji na khangmung ngudi ai wakhan samna haido khoi da tongan ba kholaw kaya ta na sebigi matang law re dum thobum lai ado hoji chu election gi matam ji da khoi ikudi mo temen lay gi bidong to ba masi miyam roi unar pon election ji me ai kam kan gre da adu asuk kan gra ba election gi me ai sida miyam na sumba khongthang lor ka da lor uidra haibiduni akoina pamjari miyam sina sumba khongthang lora ganda politics si sumna yeng ganda akoina senja thunda yaudana ba akoina thagaki mutan mating leina mi duna wangang na ba haibidi sagi akoina moidi cha dana khotna paisa laudna khotna chakai jana tawragadi moni paisa mayam jalangani mana sagi lana corrupted oibagi people gi right to the people gi economy de khangde roina ba magi misuse of gi people ma he thon ba man ba masi khoi gi so ba ashoibam lei masi tok pai tar koina tok da aseng ba miyang gi dum ke tor ka da ba miyang dum khalak da mi du khan bai tar every political party si yam na khoi gi thajani ngai ui do bai tar khoi da party khuni mak si loina congress oigra bjp oigra moi men tai sanai samna ha da congress su si congress si matam da toram bani akoina nate hai adagi armed forces special power act congress si matam da toram bani akoina nate bjp ni hai ni ko sumai tongduna congress ang jung haina phare khoin thamamagadi tawramagadi suda leba mi si puthoga miyam ji hale miyam ta khai re siju bjp no miyeng leba matam da su tong matam lang taw congress yeng gi bjp bjp miyeng lei aganda bjp gi oiba koi gi chakhiba minister singju mungi conditional ni hai batare moi condition duna ngang ya de ha wa pham na thamam dabdagi magi union minister hai bi wa pham ju lai ai the gumem home minister na koi gi magi se du ngang si lo chalaga ngam ya hai bagi wa pham bok thangre vote asi yam maru important oiba nam chang na koi ji koi na politics si mirai raga ya philu da bhai tar politics chawsan ba de ne bole padu na ta yes achum right ta mikhal risat na ba senja sunda le hen da ba research ha channel le hen da ba selor ga pisa thadan da ba sigi post ye koi hokdokpam changi adugadi koina mijuda mana aina postcard ai je miyam na ayon da sakti kutum gi sinaraga karapurina ai leba ki gum da khara tawde bi ade haina wangang ba ngangudaba mi je hoji darga lai party politics ki wanatra party ki wanatra adugum midu khanna bi don koina kai to butai akoi ngasai gi hai ba politics yam asumba politics ama asengba politics ama akoi mesi yauthil la kanda akoi gi asengba miyang gi torokada ba miyang khalakada ba aduga party da su kanna hai ba ngangudaba noi to lali manipur state ki yenga si thobki tobom thokte na sa gi citizen bu manipur ji india gi citizen ma kan bai bese india go mengi mathoni ga hai bangam ba khoi party ki mathoni ga hai bangam ba mirep tu si mathok tai manipur da thoi ba iran natraga hojik la iba khoi gi lok sabha gi poll tha tara henjal aba asi loina maksi aina khanbada tangkak ngak ki piecemeal la yengdo adumakti hojik makti manipur gi mi myam natraga hojik mahirwal mayam college gi group ta university gi chhatra gi khoi gi manipur gi mapan chat khraga su whatsapp group ta debate natra su discourse mathang chanari bse khoi su dum ui khoi gi mainstream media da newspaper da udra ka su dum ui yan han ngarang so discourse ma yaujeri khoi gi online da habit panbadu da yawe ngarang khoi gi oza man haire hojik manipur da laiba election je hojik ki se doctor na operation putoktinga gi mamang da anesthesia pi budu ne ko ani pura pangdaraga you are all diverted hai madu gi tunga ngarang discourse da yam adu su khana da ya da be issue mane democracy chat pa leipak amagi de
mi amagi vote abse magi constitutional responsibility constitutional duty amani aina ai vote hada ba haibase aduga government amagi democracy chat palibak amagi mi ama phawba to the last person vote hada an ba haibase magi government gi thodang ni ID people gi voice people's representative haibanina madugi du pangthokna bagi damakta election commission of India na magi tongan ba niyam magi chatna kangun gi matungina Manipur da hojik polling but khuding makki ratio is almost 1:3-4 says the koigi uniform set pa sagi electronic voting machine si kannab gi damakta koi security arrangement security puthora ni ko ngrang hojik nongna amu khanari ba issue ma manung da hojik kan khanare bisina if government amana aikoigi democracy chappa leibak ne haidana mi amagi the duty and the responsibility of a citizen call to exercise his or her franchise magi constitutional right to give pinabgi damak ni haina hojekti lekai gi outer Manipur parliamentary constituency inner Manipur parliamentary constituency da polling but khuding maki khulai paiba protection gi damak da thar ani and why they did not happen in the last 10 months to protect life and property of the people of Manipur haibuduni hojik debate ama live se sarat ko aduna election Manipur ki displaced person everything tungan na asimun na khanaba ama prasin na yamna ikoida tungi lakadaba angang mahirol singsida masi yamna khanaba ma akoi tangai phadana ama lei haib tare ko haibidi ai election sida last 10 months da thokribo thongdok mayam ase vote ki damak ta di loina kaung thogana vote ki amuk chathagadabani haiba at the same time atopa ama koigi mingchenda uri but the profound reflection ama uri de kaino haida the government can send 1:3:4 ratio armed personnel so that every citizen is ensured to exercise his or her franchise however mamang sidai sida karigi damakta nongmai maru kap khirmagi damakta de life and property protect tawbugi damakta di karigi damakta why did the governments both the center and both the state did not perform or they fail haibudagi debate se asiso adum parallel ona chathagadabane because we are a democratic country